Imphal East District ke Lamlai Kendra ge manung chana lairiba red zone area singda mafam aduda Central Force laina kuki militant singna tattana bom amadi nongmai kapshinduna landarakpagi mayokta mafam adudagi Central Force sing lauthokadabani haiba dabi tawraduna Lamlai Kendra Village Volunteer Force nangasi ayuki pung mangadagi Imphal Ukhrul lambi thingzinbagi khongjang sangsinba houkhre khongjang asina maram oiraga maikai dongi miyam thoraktuna lambi thingbagi khongjang sangsinke dukan sing thonglona ke lambi da gari sing chana khite khongjang asibu saugaladuna ngasi lamlai bazarda maikai adongi maira paibi amadi miyam thoraktuna lambi thingbagi khongjang sangsinke khongjang aduda saruk yakiba lamlai apunba maira paibi gi General Secretary RK Shumila na phongdorakpada haukiba August ki tarik ahumgi Nubidangda kuki militant singna thamna pokpigi mafam singda bom yauna akan bamongda landarakhiba matamda mafam aduda leiriba security force singna maitei khun singbu ngakpibagi mahut maitei leiba maikaida oina onsinduna search light kapa amadi leiriba naha singda check tawbuna chingba pamdaba thodok kaya chathabata natana pauloba lakhiba pawmishing amadi state force sing changlakpa fawba thinglakhiba adu yaningdaba phongdokladuna maikai asomda leiriba central force sing ase lauthokduna state force oina pung nifuni gi manungda sinba haina thangnaba numita lamlai asigi emile yauna warep lawkhrabasu thabakta onthoraktabana maram oiraga kunja singna lawkhiba warep ki matung ina khongjang asi sangsinbani ngasidagi hauduna sangsilliba khongjang asi central force sing asi lawthoktuna state force na sindriba fawba sangsingani hainasu makhataki lejer pharmacy Imphal Ukhrul ki sombung lamkhai haina kangnai mafam adudani jing mafam asida lekai si tongan malakai sing imai bel sing mara tabi sing nama tholakna bagi Imphal Ukhrul ki lambi si tingbagi mamira ta phangi haiba lambi tingbagi khongjang asi haukiba tarik ahumgi nimidangda ki ken singna ing popigi mafam singda landarakibadagi adugi thangnaba nimi tarik marida phamgiba khundasi gi apunba mifam amana lelkiba warep haibadi bagi pung funi pangi manungda mafam sing asida laiba central force sing asibu lawthokpiu natrabadi pung funi pangi matungda akan do khongjang sangselagani haibadi Imphal Ukhrul ki lambi asi thinjalagani hari mafam sing asida bagi lambi sida lairiba khogi khun singi imai bel sing club nahar sing mateng pangbiu sogalpiu haibagi bagi matungina bagi asi tarik taret hariba numero asida khogi hariba lambi asi khogi khunja sing amadi mara tabi sing nam thola aduna khogi red zone sing da leiriba jar regiment sing lokthok piu aduga red zone sing da khogi state forcing marang kaina matik chana thambiu haiba khogi banner makhada lekai kaya digi imai bel mara tabi sing mayam aduna mayam sing tholakuna lambi thingbagi ami adu khoi uba phangi akhoi refugee hoina lere akhoi karino akhoi maitai mutat pigega mutat piro akhoi loina hatopiro akhoi isana yajare aduga akhoi hujik jingya tema da leiriba ichilina ujingina awaba ji khangba ji ubada akhoi leiba ngamdre akhoi awaba akhoi lan nangde haraga su akhoi moina lan changi do akhoi gi sarungne akhoi moina awaba ji yengba ngamdaba ngasi akhoi na mamang da su kaya sarkar da haijarabani tabi ba ko leite ngasi ba aduna akhoi ngasi daidi akhoi na changi ba khongjang ase waroi silama purak pirba phawba numit tarani oju kunni orjo akhoi khongjang je chidagi hena akan ba changsilakpa yai haiba je akhoi na press ke kuthangda sarkar gi pungin chinchinna loina na amjari hojene lejeri mafam asi Imphal East ki manung chana leiba yangan kopi police station makdani haukiba August ki tarik ahum gi numidang da thokiba thodok turga mari lainana tarik mari da famkiba bagi lamlai asigi emile yauna famkiba warep ki famkiba mifam amagi warep ki matungina bagi mafam sing asida yangang pupi thanang pupi amadi na sabi hariba jaga sing asida leriba center forcing asi state forcing sinbagi lawgiba warep adugi saruk ama oina ngasi asi khoigi imaibel singna khoigi mafam kaya dasu khoigi hariba warep adu huji phawa thabak onthokri haiduna lambi thingba sing houkhre aduga iroinana hariba police station amaksida su huji khoigi jat regiment gi commanding officer amadi Imphal East ki SP lamlai ACG MLA amadi khogi khunja sing volunteer representative sing yauna punna mafam asida huji irambasigi matangda manungda huji makana khanai nabagi thabak adu jathari hariba khana lainabasi kari karamba warep sin porakpagi haibadu khogi khanaba si loiraba matungda kari karamba warep lorakpagi haibadu mayam punna ngaiminasi